Online Manipuri Nungthili Pau Yingbiriba Pumnamak Puthoi Laishramna Kurumjari Ahanbada Maruiba Pau. Chief Minister na Senapati da Pangthokadoriba Rovenani Festival Saruk Yaba Lakpada Kangpokpi Fauduna Chatpayari Kuki Jo Council KJC. Ngasi tang Taraganipa Senapati da Pangthokadoriba Rovenani Festival Gitoramda Chief Minister N. Biren Singhana Chief Guest Oina Saruk Yanaba. Kangpokpi Fauduna Chatkadoriba Sida Kuki Jo Council KJC na Akanba Mong Yaning Fongdorokli. Kuki Jo Council KJC na Thadorok Pachurol Amagi Matung in a Rovenani Festival Horam Asibu, Ikai Kumne Chief Minister na Festival Asida Saruk Yadaba, Karisu Akaibalate, Adobo, By Road Chief Minister na Kuki, Namna Kundariba Kangpokpi Fauduna Chatkadoriba Sida, Council Asina Kanamong the warning Torogli, Chief Minister na Kangpokpi Fauduna Chatpagi Lambi Asi cancel Tauduna Topa Lambi Amadachanaba Council Asigi Maikay Degi Kangalagli. Karigumba buffer zone na silan silak tuna fata nungda tholok patara badi maduda tholok pa fata pumnamak Manipur Sarkar na pugada bani haina sucherol aduda pali. Yai common news to ila kucharake lal hauba singi maraktagi kap thorok pa nongmai maruna pan badagi Khungakpa Prem Hatkhiba bani haina police ki maike dagi claim Twrakhre. Starling device Pagathiba gi matang da Central Agency Singna thigat pa hokre National Investigation Agency NIA gi Cyber Terrorism Division na Laiba Sigi State Singda Lariba Tongan ba Law Enforcing Agency Singbu Terror Network Khangdok Pangamna training pi gadawri NIA na pi gadawriba training asida counter terrorism gi hotspot encrypted device singda matau karamna surveillance sangsin gadage haibagi matang da training pi gani Anauba Khongthang asi Parliamentary Committee gi maikai degi sarkar na terror network singda sel thada ba thingnaba state singda chanaba Khongthang lokhatnaba kangalakhiba aduga mari lena na paikhatpani Terror financing mayok na bang ngamnabagi damak sarkar gi maikay degi cyber patrolling kangkhat hallaba matung agency singbu Bangladesh ta lansin duna Bangladesh ka terrorist organization adubu mayok na bang ngamnaba thabak paikhat hanbani Financial Intelligence Unit ki maikay degi terror financing oiba yai haiba chingnaba sing reflect tawduna thamlaba matung madugi mari leinaba report CM da thanaba thawrang tawri Parliament ki committee asina cryptocurrency Karamba matamdagi sizinaba hawi masida terrorist sing chenabra haibasu yengsingani Central Government na terrorist singi mathakta thabak thoram sing khangdok pangamnabagi damak matam ayambada mikup nahom sing lainaba hotnabagi mathakta matau karamna terror organization sing asigi makuta kadaidagi sel yawrai haibana chingba adu Directorate of Enforcement singna thigat hangadawri amaromda tha asigi taraga humdoida Imphal East ki kairau khunaudagi combined force na Starling Satellite antenna amasung router Hatkhiba adugi matangda Central Agency singna thigat phawkre operation aduda Myanmar Army na sijinnaba MA4 assault rifle pistol amasung atai nongmai maru kaya Hatkhiba hariba device asi RPF PLA na sijinnaba oigani organization asi Home Ministry na ban tawrabasu Myanmar dagi operate tawri Starlink Satellite antenna Hatkhiba asina security agency singda chawna nungnang pohale satellite based high pitch internet circumventing machine Hatkhiba state asida mamang chahi 2023 gi May 3 dagi irang thoglakhiba matung ahanbani masigi matangda Central Agency singna investigation chathaba hokre khulai kaya Myanmar dagi pusilak prahaibadu investigation chathari hari panbaya badi leiba asida leiriba lalawbagi irang asi laksinabagi damakta Ministry of Home Affairs ki maikai dagi National Counter Terrorism Policy amasung strategy athubada hogdoklagani loinana North East cha terrorism laksinaba amadi masigi funding asi control tawnaba athubada thabak paikhatlagani haina Union Home Minister Amit Shah na November 3 ta Delhi da pangthokhiba anti-terrorism conference da phongdokhrabani BJP MP amata na Manipuri sugi matangda wangang Dre Susmita Jeff Glorious journey of 75 years of the Constitution of India haibasida Lok Sabha da khananinabada saruk yarduna Trinamool Congress TMC gi MP Susmita Dev na Manipuri sugi matang danga si fawa ruling BJP gi MP amata na wangang daba haibasi Manipuri gi constitutional rights suspend tawbani haina mara sikre Trinamool gi MP Susmita Dev na makha taraduna mahang na hai Manipur miyam na constitution na piri bahag amata phanganba ngamdraba awangnongpok state singi BJP MP khuding mafam thadokadabani ngasi ekoina house the constitution gi matang da khaninari adubu Manipur dadi liberty expression of speech yauna state asigi miyam na constitution na piba makhala matagi hak phangdana leiri ayhak isa awangnongpok ki parliament ki member ama oina demand tawri madudi awangnongpok ki BJP MP khuding ma resign tawgadabani haiki National Register of Citizen NRC gi thabak paikhat pada yonglai melai naina chathari amadi one election one leader one region haiba BJP gi apamba si constitution gi mapani hariba Dr. Baba Saheb Ambedkar na mahaki leba asida chatna ba pamjakhide lenga asigi thawong fascist tani hainasu
फोंदोकी खनबा अदुदा सरु याखिबा CPIM गी MP John Bertasna Prime Minister Narendra Modi Prime Minister ama oina thodang lauduna Manipur da chatuna chahi ani farakadarawa Manipur balance loishina bahona gadabani haiki Chief Minister gi yum manakta motor bomb ama fanglei Koirengai da laiba Chief Minister nungthumam biren gi yum manakta gi motor bomb ama ngasi ayuk phangmangamkhre Mafam aduge koibagi miyamna fongdorokpagi matung ina rocket propelled bomb adu ngarang numidang Chief Minister gi yum tamna kablakpada pokai howdabani haidi pokai howdraba MM51 gi motor bomb adu miyamna ngasi ayuk thengnarakibani bomb lairambagi paw phongbaga police kangbu laktana yengsinbaga loinana Chief Minister gi yum gi akoiba mafam singda ngak senbagi thabak sing lokhatkre bomb aduna kanana kapsilakpano haibagi matangda thigatpagi chathakre haidi atopa paw gi likhuna magi matung ina Imphal East ki Sengmai police station gi manung chanma kuman pokpi laibung manak nangna kapthokraba MM51 gi motor ILLG ama leiramlei motor shell ama leiri haiba khangnarakpadagi lambida chathok chasen tawba miyami paingnarure motor shell leiri haibagi paw hek phangbaga mafam aduda hingang police station gi OC amasong Sengmai police station gi OC yauna mafam aduda laktuna yengsinbagi thabak chathaki yengsinba aduda motor adu Sky illuminating motor shell oramki hojik fawi oina illuminating motor shell adu kanana karamba matamda kapthokhibano haiba khangbangamdri hariba illuminating motor shell asi meter 900 rom sana kapayai hari amaromda Public Works Department PWD gi special contractor oiba hingang police station gi manung channa leiba amagi yum manakta sohokibano maijing numita hand grenade leiramlei hari idunung thogi update gi lokocherake Rakhine State in Myanmar Hana Arakan region 36,778 square kilometer Koromba Myanmar state amani 2014 census 31,88,807 population leire masagi manungda 76.7% Buddhism 21.1% Islam 1.6% Christianity 0.4% Hinduism 0.1% Animism ni mafamaduda Arakanese Rakhine Burmese Rohingya Kamanchin Maro Khami That Marmas Dangnate Chakmas Maramai amadi atay jati sing khundaduna lay ngarang nahan Arakan Army na Myanmar gi Rakhine State ki Mungdo township lawsin kiba amadi sanglaba 270 km Myanmar Bangladesh border control taw kiba sina world top news oiri Bangladesh amadi Rakhine State asi land boundary 207.2 km 68.2 km North river boundary amadi 22.22 km sea boundary ni sea exclusive economic zone EEZ na 370.4 km ni Rakhine State ta world na full attention piribagi maramdi United Nations fawna Rohingya Muslim singi autonomous region Rakhine State tagi talibani Rohingya singi supporta Bangladesh Pakistan Saudi Arabian amadi UNO na fong na leptuna 2012 tagi tan ba horakli Myanmar government na di Rohingya sing ase Myanmar ethnic group ni haina masakhangde amadi Myanmar census ta hapte 2022 dagi Myanmar military mathakta pro democracy resistant group sing na lan horokpadagi Rakhine State manungda Arakan Army na khudum chansilakpadagi Rakhine State manungda leiramba Rohingya sing Bangladesh rom da chen ba horaki hauzik fubada Bangladesh ki Yukhiya amadi Teknaf ta hangba refugee camp kuntrago humdoira Rohingya refugee 12.5 lakh lairi masigi manungda 8 lakh refugee di 2017 dagi selakhibani Rakhine State manungda leihoba Rohingya lakh manga muk irang asina Bangladesh rom da chensen ba yana lairi adumakpu border shell tawdana thamba maramna chanchinba yadana lairi Arakan Army singna North river da chathok chasin tawbada thingba thamba asina maram oiraga Saint Martin Island dagi Nakhakchari Bia Teknap Island amadi Yukhiya Island waterway chet papung leple amadi samudra amadi turel da nga faba leple Arakan Army na Rakhine State ki 80% fully occupied tawkiba amadi Mungdo town lawsin kiba sina Myanmar waterway da chet pasif khuding athing bathamkre Mungdo town hariba mafam asi Rohingya sing na namna taba mafam ni Bangladesh cannot retaliate Bangladesh na AA mathakta retaliation tawwa yadabagi maramdi AA ase Myanmar military junta army Ntte rebel group ni karigumba retaliate tawduna border cross tawruba taragadi Myanmar international boundary lanchin na lan tawbani haina logani international law na yade karigumba Bangladesh army na AA gi mathakta attack tawge hairagadi Myanmar military junta ga punna joint operation tawmina batai hauzik leiriba geopolitical position asida Bangladesh na military junta ga punna Punduna AA mathakta retaliation tawba haiba asi Bangladesh ki national policy amadi world affairs ta yamna mangjaba oi Bangladesh na AA mathakta retaliate tawraga di Rohingya hena casualty nanglagani geopolitical title China gi support makhada
Three Brotherhood Alliance haidana ethnic armed group ahum haibadi the Arakan Army Rakhine State Kokang region manungda the Myanmar National Democratic Alliance Army MNDAA amadi San State manungda the Tang National Liberation Army TNLA hairiba asi khwaidagi mapangal kanba army ethnic group ni China gi support makhada Kachin Independent Army KIA su Kachin State manungda control tawri hairiba mapangal kanba ethnic organization sing asi China na sponsor tauba United Wa State Army dagi Khulai Laibani Arakan Army Tang International Liberation Army amadi Kachin Independent Army haribasing asi China na control tawrambadagi Chinese dualism asida China gi policy dagi lapthoklaga masagi oiba independent policy da chatpa hauki maram aduna China na haiba ceasefire tau haiba territory control haina tausindana haiba amadi China na propose tauba Myanmar election 2025 te yaning da phongdokre Myanmar military mathakta Three Brotherhood Alliance amadi EAO singna territorial domination amadi expansion left na chathari PDF amadi NUG ga su balance tawraga chatpa hauri US amadi Europe ki western influence su EAO singda changba haure maramdi hariba ethnic organization sing asigi ultimate goal asi Myanmar da election tawba democracy hanjinba federal structure lakpa hairamba dudagi thaidoklaga self autonomy romda mai unsenba haukre betray and win-win between India and Arakan Army. Arakan Army samgalakpa chahi kun manga muki mamangda February 1998 Indian Arakan Army singda choba minamba ama taubiduna Andaman Landphone Islander Arakan Army leader Khang Raja and Sotun KNU leader ani amadi atopa Myanmar rebels leader ani hatki amadi kader kuntraga marina custody da thamki thaudo adunga si fawba Arakan Army na great betrayal haidna palan tawri maramdi India gi rogi Khutangda India Army Intelligence ki Lieutenant Colonel amana Arakan Army Singbu mating pangani leifam pigani hadun Arakan Army ki leader Ma Sotun bu Lieutenant Colonel aduga puna Indian Army flight amada lakmina khibani matungda current National Union gi leader yauna miyoi nifu mapam aduda thunglarabani makhoina thunglaraba nong nganbaga Lieutenant Colonel masamak yauna military operation tawdana AA amadi KRU gi leader sing adu hatkibani ataina phakibani Matung February 17 to March 2, 2019 da India gi Sidway Port amadi Kaladan project ki khallaga Myanmar military amadi Indian Army gi joint military na Arakan Army mathakta Rakhine State operation tatharaki Arakan Army muthatna na plan tawki Arakan Army na Rakhine State amadi Chin State ki Pedalwak Township lausenduna pansilaba matungda Mizoram gi Rajya Sabha gi MPK Balalvena March 2024 da Kaladan project ki matangda AA ga wari sanakre amadi Kaladan project ki route oriba Peledwa asig Arakan Army na control tawdna thamlaga India na Myanmar amadi pro democracy resistant force ka tawnari balance da balancing act tohannaba honaki amadi Sidway Port pusu AA na akayatoy hauzik fawbo thoanda na thamli September 2024 da New Delhi da sinkhiba Myanmar da federal structure government ama lakna nabagi seminar amada Arakan Army Chin National Army amadi NUG Mihut Singh Barton tawraki Myanmar political analysis Yuthan Soi Nanki matung inna kariguma India na AA gi interest safeguard tawbigani hairagadi AA ga negotiation tawba yabagi room laigani New Delhi gi Myanmar federal government gi wafam adu AA na yamna cheksin na khanaki maramdi mamangda India na AA hanjin betray tawbikibagi hauzik fawba kawba ngamdri India na Myanmar gi matangda lawriba thukdang asi aduki matik maring marangli AA Bufongna Sogat Pasu ngamdri wet and wash tawdana adum lairi somna China na hodokpa Myanmar election 2025 asegi ngakna Russia ki military Myanmar manungda thajilaklagani 2023 da Myanmar amadi Russia election cooperation gi mao ama sign tawnaki SCO amadi BRICS ki member da Myanmar su yahonna Russia na plan tawkre 2025 Russia da BRICS summit na Myanmar invite tawgadawri Myanmar military junta bu international isolation Russia na uhelladawri Russia Myanmar energy ki matangda mau kaya sing tawnakre hauzik Russia na temporary oina crude oil Myanmar da piri Russia state Myanmar da piba military supply di $156 million kakta oiri